ꯑꯩ ꯏꯟꯁꯥꯡ ꯂꯣꯏꯖꯔꯦ ꯍꯪꯒꯥꯝ ꯊꯣꯡꯕ ꯍꯪꯒꯥꯝꯒ ꯑꯣꯛꯀ ꯍꯪꯒꯥꯝꯁꯤꯅꯤꯀꯣ ꯆꯥꯖꯗꯣꯏꯁꯦ ꯑꯩꯅ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯀꯩ ꯃꯥꯜꯂꯤ ꯍꯪꯒꯥꯝ ꯍꯥꯎꯗꯣꯔꯦꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯊꯤꯔꯣꯏꯅꯦꯕꯀꯣ ꯁꯤ ꯊꯤꯔꯣꯏ ꯃꯔꯝꯁꯦ ꯆꯠꯆꯔꯒꯦ ꯁꯤ ꯌꯦꯡꯉꯣ ꯃꯌꯥꯝꯗꯣ ꯏꯪꯊꯝꯊꯥꯒꯤ ꯑꯗꯣ ꯁꯤꯁꯦ ꯉꯁꯤꯁꯦ ꯀꯩꯅꯣꯒꯤ ꯊꯕꯛ ꯑꯃꯈꯛ ꯆꯠꯆꯔꯨꯕꯅꯦꯕꯀꯣ ꯀꯩꯅꯣꯗ ꯀꯩ ꯅꯣꯡꯄꯣꯛ ꯁꯟꯖꯦꯟꯐꯝ ꯍꯥꯏꯕ꯭ꯔꯥ ꯌꯥꯏꯉꯪꯄꯥꯠ ꯍꯥꯏꯗꯣꯏꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯀꯨꯝꯕꯤꯔꯦꯟ ꯒꯥꯔꯗꯦꯟ ꯁꯣꯝꯗꯩ ꯆꯠꯂꯒ ꯃꯦꯒꯥ ꯃꯅꯤꯄꯨꯔ ꯁ꯭ꯀꯨꯜ ꯂꯩꯕꯗꯨ ꯃꯅꯥꯛꯇ ꯑꯗꯣ ꯅꯥꯀꯟꯗꯨꯗ ꯆꯠꯂꯒ ꯆꯠꯂꯨꯕ ꯊꯕꯛ ꯑꯃꯈꯛꯀꯤ ꯑꯗꯨ ꯍꯜꯂꯛꯄꯗꯨꯗ ꯃꯣꯏꯗꯥꯏꯗ ꯄꯣꯛꯁꯦ ꯄꯣꯛ ꯃꯣꯏ ꯑꯗꯨꯋꯥꯏꯗ ꯅꯠꯇꯦ ꯈꯨꯔꯥꯏꯗꯤ ꯂꯩꯄꯅꯦ ꯈꯨꯔꯥꯏꯗ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯂꯥꯏꯟꯗꯣ ꯈꯨꯔꯥꯏꯗ ꯄꯣꯛꯁꯦ ꯂꯨꯄꯥ 410ꯗ ꯊꯥꯔ ꯂꯩꯔꯝꯃꯦꯕꯀꯣ 400 ꯂꯨꯄा 110 ꯑꯗꯨꯏꯗꯨꯗ ꯆꯥꯗꯕꯁꯨ ꯀꯨꯏꯔꯦ ꯑꯣꯛ ꯂꯩꯅꯥ ꯂꯥꯛꯑꯦ ꯍꯥꯏꯕꯗꯒꯤ ꯆꯥꯈꯤꯗꯕ ꯌꯥꯝ ꯊꯤꯅ ꯀꯨꯏꯔꯦ ꯑꯗꯨꯗꯨꯅ ꯉꯁꯤ ꯆꯥꯅꯤꯡꯗꯅ ꯁꯤ ꯂꯩꯖꯔꯛꯑꯦ ꯑꯗꯨꯒ KG 1.5 ꯈꯔ ꯍꯦꯟꯕꯅꯦ ꯑꯅꯤꯗꯤ ꯈꯔ ꯌꯧꯗꯕꯅꯦ ꯁꯤꯒꯤ ꯑꯄꯥꯛꯄ ꯑꯅꯤꯁꯤꯅ ꯌꯥꯏꯅꯕ ꯑꯣꯏꯔꯒꯦ ꯕꯥꯔꯕꯤꯀ꯭ꯌꯨ ꯕꯥꯔꯕꯤꯀ꯭ꯌꯨ ꯇꯧꯅꯤꯡꯉꯦ ꯑꯩ ꯅꯨꯄꯥꯒꯤ ꯑꯗꯨꯒ ꯁꯤꯅ ꯊꯣꯡꯉꯒꯦꯕꯀꯣ ꯊꯤꯔꯛꯏꯅꯦꯕꯀꯣ ꯅꯨꯄꯥ ꯑꯅꯤ ꯈꯛꯅꯅꯦ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯀꯣꯡꯕ ꯍꯥꯏꯗꯣꯏꯔꯣ ꯎꯄꯨ ꯐꯩꯌꯦ ꯑꯋꯥꯡ ꯀꯩꯅꯣꯗꯣ ꯀꯩꯕ ꯅꯣꯡꯄꯣꯛ ꯁꯟꯖꯦꯟꯕꯝ ꯅꯣꯡꯄꯣꯛ ꯁꯟꯖꯦꯟꯕꯝ ꯅꯠꯇꯦ ꯑꯁꯥꯏ ꯂꯝꯕꯤ ꯈꯔ ꯊꯣꯛꯂꯛꯑꯀꯥꯟꯗꯣ ꯑꯗꯨꯗ ꯍꯪꯒꯥꯝ ꯐꯖꯕ ꯄꯦꯔꯦ ꯌꯥꯔꯦꯜ ꯄꯥꯠ ꯑꯗꯥꯏꯗꯅꯦ ꯆꯠꯂ ꯂꯩꯍꯧꯋꯦꯕꯀꯣ ꯃꯣꯏꯁꯦ ꯃꯤꯒꯤ ꯐꯥꯔꯃꯔꯒꯨꯝꯕ ꯈꯪꯅꯕꯗ ꯆꯠꯂꯨꯔꯒ ꯍꯥꯞꯄꯤꯔꯛꯄ ꯃꯥꯜꯂꯦꯕ ꯐ꯭ꯔꯦꯁ ꯍꯦꯛꯇ ꯉꯥꯏꯗꯣ 4-5ꯅꯤ ꯆꯔꯣꯡ ꯄꯥꯏꯔꯒ ꯒꯥꯔꯤ ꯃꯥꯡꯗꯁꯨ ꯗꯤꯋꯥ ꯃꯥꯡꯗꯁꯨ ꯍꯥꯞꯄꯦꯕ ꯑꯁ ꯑꯩꯁꯦ ꯅꯤꯅꯤꯡꯕꯅ ꯂꯣꯏꯔꯦꯕ ꯑꯩ ꯅꯨꯄꯥꯒꯤ ꯒꯥꯔꯤꯁꯦ ꯈꯥꯝꯃꯣ ꯑꯩ ꯅꯤꯒꯦꯅꯦ ꯑꯩ ꯅꯨꯄꯥꯁꯤꯗ ꯑꯩꯅ ꯍꯥꯏꯌꯦꯕꯀꯣ ꯃꯥꯅ ꯍꯦꯛ ꯏꯀꯥꯏꯖꯗ꯭ꯔꯥ ꯑꯩꯅ ꯏꯀꯥꯏꯗꯦ ꯑꯩ ꯅꯤꯒꯦ ꯍꯥꯏꯕ ꯃꯥꯅ ꯌꯥꯗ꯭ꯔꯦ ꯑꯗꯩꯗꯤ ꯕꯖꯥꯔꯗ ꯅꯝꯗꯅ ꯊꯤꯔ ꯂꯥꯛꯑꯦꯕꯀꯣ ꯁꯤꯕꯨꯗꯤ ꯐꯪꯉꯦ ꯇꯣ ꯈꯨꯐꯖꯁꯦ ꯌꯦꯡꯉꯣ ꯃꯅꯥꯁꯦ ꯑꯩꯅ ꯄꯦꯔꯦ ꯌꯥꯝ ꯆꯥꯎꯅ ꯌꯥꯎꯕ ꯂꯩꯔꯛꯇ꯭ꯔꯦꯀꯣ ꯀꯩꯒꯤꯅꯣꯗ ꯊꯥꯛꯅꯕꯅꯤꯅ ꯁꯤꯗ ꯃꯅꯥꯗꯤ ꯊꯥ ꯊꯥ ꯂꯥꯎꯕꯅꯦ ꯃꯅꯥꯁꯦ ꯌꯦꯡꯉꯣ ꯒꯦ ꯂꯥꯎꯔꯅꯤ ꯊꯥ ꯂꯥꯎꯕꯤꯅꯤ ꯈꯜꯂꯛꯏꯁꯦ ꯌꯦꯡꯉꯣ ꯇꯨ ꯍꯥꯏꯗꯤ ꯃꯈꯣꯛꯁꯦ ꯁꯨꯃꯥꯏꯅ ꯄꯥꯛꯊꯣꯛꯑꯒꯗꯤ ꯍꯥꯎꯇꯦꯕꯀꯣ ꯍꯪꯒꯥꯝꯁꯦ ꯁꯨꯃꯥꯏꯅ ꯃꯇꯨꯝ ꯇꯥꯔꯒ ꯊꯥ ꯂꯥꯎꯕꯁꯦ ꯑꯗꯨꯒ ꯂꯤꯒꯗꯕꯁꯨ ꯅꯠꯇꯦꯕ ꯃꯥꯁꯦ ꯅꯧꯅꯦꯕ ꯇꯦꯛꯈꯤꯗꯣꯔꯦ ꯂꯦꯡꯕꯒ ꯌꯥꯄꯣꯠꯇꯦ ꯁꯤꯅꯤꯗꯣ ꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯁꯤ ꯆꯥꯈꯤꯗꯕ ꯀꯨꯏꯕ ꯑꯣꯛꯁꯦ ꯂꯥꯏꯅꯥ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨꯗꯒꯤꯀꯣ ꯎꯅꯥꯒ ꯌꯥꯎꯏ ꯑꯗꯨꯅ ꯁꯤ ꯍꯦꯛꯇ ꯇꯧꯊꯔꯛꯑꯒꯦ ꯊꯣꯡꯕꯗꯤ ꯂꯣꯏ ꯎꯠꯂꯛꯑꯔꯣꯏꯒꯦꯀꯣ ꯂꯣꯏꯔꯛꯄꯗ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯩꯁꯦ ꯂꯤꯔꯤ ꯊꯥꯗꯣꯏꯕ ꯌꯥꯝ ꯀꯟꯅ ꯊꯥꯕ ꯌꯥꯗꯕ ꯌꯥꯝ ꯀꯟꯅ ꯍꯦꯛ ꯊꯥꯔꯨꯕꯗ ꯂꯣꯏꯅꯅꯦ ꯀꯥꯊꯦꯛꯈ꯭ꯔꯒ ꯆꯥꯕ ꯌꯥꯗꯦꯕ ꯄꯨꯡꯀꯥ ꯍꯥꯎꯇꯦ ꯁꯤ ꯑꯆꯧꯕꯁꯤ ꯅꯣꯏ ꯑꯣꯏꯔꯣ ꯁꯤ ꯃꯆꯥꯁꯤꯅ ꯇꯩꯗꯕꯤ ꯁ꯭ꯃꯣꯛ ꯇꯩꯕꯗꯨꯅ ꯁꯤ ꯑꯣꯏꯔꯣ ꯁ꯭ꯃꯣꯛꯀꯤꯗꯨꯅ ꯑꯉꯥꯡꯕ ꯇꯩꯕꯗꯨꯅ ꯁꯤ ꯑꯣꯏꯔꯁꯦ ꯅꯪꯅ ꯀꯂꯔ ꯃꯆꯨ ꯐꯖꯕꯤ ꯀꯩꯝ ꯍꯥꯞꯇꯕꯤꯗꯅꯦ ꯄꯨꯂꯞ ꯍꯥꯞꯆꯤꯜꯂꯒ ꯀꯥꯝꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯉꯁꯥꯏꯒꯤ ꯁꯥ ꯌꯥꯏꯔꯤꯗꯣ ꯁꯦꯟꯅꯔꯤꯉꯩꯗ ꯁꯤꯃꯨꯛ ꯏꯪꯊꯔꯦ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯃꯔꯣꯏ ꯃꯄꯥꯡ ꯍꯥꯏꯗꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯑꯗꯒꯤ ꯍꯪꯒꯥꯝ ꯍꯥꯞꯆꯤꯜꯂꯒ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦꯀꯣ ꯊꯥꯎ ꯑꯝꯇ ꯍꯥꯞꯄ ꯅꯠꯇꯦ ꯄꯨꯂꯞ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯀꯥꯝꯃꯤꯅꯦ ꯃꯩꯈꯨꯒꯁꯦ ꯐꯖꯅ ꯂꯣꯏꯔꯦꯀꯣ ꯐꯖꯔꯝꯃꯦꯍꯦ ꯅꯪ ꯃꯩ ꯂꯩꯃꯤꯅ ꯑꯩ ꯍꯜꯂꯛꯄꯁꯤꯗ ꯃꯥꯁꯦ ꯉꯥꯛꯇꯪ ꯊꯕꯛ ꯑꯃ ꯆꯠꯇꯦ ꯑꯗꯨꯝ ꯆꯦꯜꯂꯨꯕꯅꯦ ꯑꯩꯁꯦ ꯑꯗ ꯑꯩ ꯈꯥꯕ ꯈꯪꯗꯕꯤꯅꯦꯃꯤ ꯁꯟꯐ꯭ꯂꯥꯋꯔ ꯍꯥꯏꯗꯣ ꯁꯣꯝꯗ ꯑꯗꯨ ꯇꯩꯖꯔꯣ ꯑꯩꯒꯤꯗꯤ ꯑꯉꯥꯡꯕꯤꯒ ꯇꯩꯖꯔꯣꯏꯒꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯔꯒꯦ ꯁꯤ ꯍꯥꯞꯄꯒꯅ ꯁ꯭ꯃꯣꯀꯤ ꯐ꯭ꯂꯦꯚꯔꯁꯦ ꯂꯥꯛꯑꯒꯅ ꯑꯩ ꯊꯟꯗꯕꯨꯗꯤ ꯆꯥꯗꯧ ꯅꯠꯇꯦ ꯑꯗꯨꯏꯁꯨ ꯇꯩꯁꯜꯂꯛꯑꯅꯨꯀꯣ ꯑꯩ ꯆꯥꯖꯅꯤꯡꯗꯦ ꯑꯗꯨ ꯍꯥꯎꯇꯦ ꯁꯤꯅ ꯈꯤꯇꯪ ꯃꯅꯝꯗꯣ ꯃꯥꯗꯤ ꯄꯥꯝꯗꯕ KFCꯗ ꯆꯠꯂꯁꯨꯀꯣ ꯑꯗꯨꯝ ꯃꯥꯗꯤ ꯏꯆꯝ ꯆꯝꯕ ꯃꯥꯗꯤ ꯑꯗꯨꯗꯅꯦ ꯑꯩꯈꯣꯏꯅ ꯁ꯭ꯃꯣꯀꯤꯗ ꯂꯧꯅꯤꯡꯕ ꯇꯣꯉꯥꯟꯅ ꯑꯩ ꯁ꯭ꯃꯣꯀꯤ ꯑꯃ ꯂꯧꯗꯣꯏꯅꯤ ꯁꯦ ꯑꯣꯟꯕꯤꯔꯛꯑꯒꯦ ꯑꯁ ꯊꯥꯎꯔꯦꯛ ꯃꯌꯥꯝ ꯇꯥꯔꯛꯑꯒꯅꯦ ꯃꯩ ꯕꯪ ꯍꯧꯔꯒ ꯑꯩ ꯁꯦꯟꯅꯕꯗ ꯁꯤꯒꯦ ꯇꯧꯔꯝꯕꯅꯤ ꯅꯨꯄꯥ ꯅꯪꯕꯨ ꯊꯥꯎꯔꯦꯛ ꯐꯨꯒꯦ ꯍꯣꯔꯦꯟ ꯀꯩ ꯃꯥ ꯋꯥꯍꯜꯂꯅꯤ ꯉꯥꯛꯇꯪꯁꯤꯗ ꯏꯟꯖꯥꯡꯒ ꯂꯣꯏ ꯄꯨꯛꯅꯤꯡ ꯏꯪ ꯂꯩꯔꯝꯃꯦ ꯉꯁꯥꯏꯗꯒꯤ ꯇꯥꯏꯃꯤꯡꯗꯣ ꯁꯤꯅꯤꯅꯦ ꯄꯨꯟꯁꯤ ꯋꯥꯈ꯭ꯔꯕ ꯄꯨꯟꯁꯤꯅꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯈꯪꯖꯕꯖꯥꯠꯅꯠꯇꯦ ꯉꯁꯤ ꯗꯦꯠ 27 ꯅꯠꯇ꯭ꯔꯣ ꯉꯁꯤ ꯗꯦꯠ 27ꯅꯤ 27 ꯗꯤꯁꯦꯝꯕꯔ ꯚꯥꯏ ꯈꯤꯇꯪ ꯉꯥꯏꯔꯦ 2025 ꯄꯨꯟꯁꯤꯁꯦ ꯑꯍꯥꯎꯕ ꯑꯝꯇꯁꯨ ꯍꯔꯥꯎ ꯆꯥ ꯑꯗꯨꯝ ꯐꯪꯖꯗꯕꯅꯤ ꯐꯪꯗꯦ ꯂꯩꯇꯦ ꯆꯠꯂꯤꯉꯩꯗ ꯎꯔꯛꯑꯦ ꯃꯣꯏ ꯑꯗꯨꯋꯥꯏꯗ ꯄꯔꯦꯡ ꯁꯥꯅ ꯑꯗꯨ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯍꯣꯏ ꯂꯩꯔꯛꯑꯦ ꯁꯤ ꯎꯔꯦ ꯑꯗꯨꯁꯨ ꯍꯣꯏ ꯅꯦꯅꯥ ꯇꯥꯅ ꯐꯝꯃꯒ ꯆꯥꯕ ꯅꯨꯡꯉꯥꯏꯅ ꯁꯦꯝ ꯐꯪꯗ꯭ꯔꯦ ꯍꯥꯏꯕ ꯁꯥꯕꯨ ꯍꯦꯛ ꯐꯪꯖꯗꯦꯁꯦ ꯀꯣꯏꯆꯦꯟ ꯀꯥꯡꯂꯝ ꯆꯦꯜꯂꯒ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯥꯛꯑꯦꯀꯣ ꯍꯥꯟꯅꯗꯩꯁꯤꯀꯣ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯣꯠꯀꯦꯔꯣ ꯈꯔ ꯑꯃꯨꯛ ꯑꯣꯟꯈꯤ ꯃꯨꯜꯂꯦ ꯅꯪꯒꯤꯁꯦ ꯐꯖꯅ ꯐꯖꯔꯦ ꯇꯣ ꯑꯩꯁꯤꯅꯗꯤ ꯐꯖꯗꯣꯏꯅꯤ ꯑꯩꯁꯤꯅꯗꯤ ꯐꯖꯗꯣꯏꯅꯤ ꯑꯩꯁꯤꯅꯗꯤ ꯍꯥꯎꯕ ꯍꯦꯟꯗꯣꯏꯅꯤ
ꯑꯗꯨꯕꯨꯗꯤ ꯁꯤ ꯇꯩꯕꯁꯤ ꯊꯨꯝ ꯄꯦꯠꯂꯥ ꯄꯦꯠꯄꯨꯗꯤ ꯇꯧꯕꯅꯤ ꯍꯣꯇꯦꯜꯒꯤ ꯑꯆꯥꯄꯣꯠꯀꯤ ꯇꯥꯏꯞ ꯇꯧꯕꯅꯤꯀꯣ ꯍꯣꯇꯦꯜ ꯑꯆꯥꯄꯣꯠ ꯌꯥꯝ ꯄꯥꯝꯖꯕ ꯀꯥꯡꯕꯨ ꯅꯠꯇꯦ ꯐꯕ ꯑꯩꯕꯨꯗꯤ ꯅꯠꯇꯦꯗ ꯌꯦꯟꯗꯕꯨꯗꯤ ꯈꯔ ꯆꯥꯅꯩꯌꯦꯅ ꯂꯩꯔꯨꯗꯣ ꯄꯥꯝꯃꯨꯔꯦꯕ ꯃꯃꯥꯡꯗꯁꯨ ꯑꯦꯛꯁꯄꯥꯌꯔ ꯑꯣꯏꯔ ꯃꯥꯡꯗ꯭ꯔꯥ ꯃꯃꯥꯡꯒꯤꯗꯣ ꯑꯦꯛꯁꯄꯥꯌꯔ ꯑꯣꯏꯔ ꯃꯥꯡꯒꯗꯥꯏꯅꯦ ꯑꯩꯗꯤ ꯐꯖꯔꯦꯍꯦ ꯂꯣꯏꯔꯦ ꯍꯪꯒꯥꯝ ꯁꯪꯅꯝꯗꯅꯦꯀꯣ ꯆꯥꯗꯣꯏꯁꯦ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯟꯁꯥꯡꯁꯤꯗꯤ ꯑꯩꯒꯤ ꯐꯦꯟ ꯃꯌꯥꯝ ꯃꯔꯛꯇ ꯑꯣꯛꯇ ꯉꯥꯎꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯗꯦꯗꯤꯀꯦꯠ ꯇꯧꯖꯔꯤ ꯃꯌꯥꯝ ꯍꯣꯔꯦꯟ ꯃꯅꯤꯟ ꯌꯥꯎꯗ꯭ꯔꯀꯥꯟꯗ ꯂꯣꯏꯔꯀꯥꯟꯗ ꯎꯠꯂꯒꯦꯀꯣ ꯂꯣꯏꯕꯒꯤ ꯐꯤꯕꯝ ꯌꯧꯔꯛꯑꯦ ꯍꯧꯖꯤꯛ ꯋꯥꯎ ꯍꯪꯒꯥꯝ ꯍꯪꯒꯥꯝ ꯑꯩ ꯏꯟꯁꯥꯡ ꯂꯣꯏꯖꯔꯦ ꯍꯪꯒꯥꯝ ꯊꯣꯡꯕ ꯍꯪꯒꯥꯝꯒ ꯑꯣꯛꯀ ꯑꯁ ꯍꯪꯒꯥꯝꯁꯤꯅꯤꯀꯣ ꯆꯥꯖꯗꯣꯏꯁꯦ ꯑꯩꯅ ꯑꯗꯒꯤ ꯁꯤꯅ ꯑꯩꯅ ꯍꯪꯒꯥꯝ ꯊꯥꯛꯇ꯭ꯔꯤꯉꯩꯒꯤꯗꯣ ꯈꯥꯏꯗꯣꯛꯄꯤꯍꯧꯕ ꯍꯥꯏꯗꯤ ꯃꯍꯥꯎ ꯈꯪꯅ ꯈꯤꯇꯪ ꯆꯥꯅꯕꯒꯤ ꯆꯤꯔꯤ ꯆꯤꯔꯤꯀꯣ ꯑꯗꯨꯒ ꯍꯪꯒꯥꯝ ꯊꯥꯛꯑ ꯃꯇꯨꯡꯒꯤꯅ ꯁꯤ ꯂꯩꯔꯦ ꯃꯊꯪꯗꯅ ꯇ꯭ꯔꯥꯏ ꯁ꯭ꯃꯣꯀꯤ ꯇꯩꯕ ꯑꯩꯒꯤꯁꯤꯅ ꯐꯖꯩ ꯐꯖꯔꯁꯨ ꯑꯩ ꯍꯥꯎꯕꯗꯤ ꯑꯩꯗꯤ ꯁꯤꯅ ꯍꯦꯟꯅ ꯍꯥꯎꯖꯩ ꯂꯣꯏꯔꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯍꯪꯒꯥꯝ ꯄꯟꯊꯥꯁꯦ ꯑꯁ ꯃꯤ ꯐꯅꯌꯥꯝ ꯆꯥꯅꯔꯝꯒꯅꯤꯕꯨ ꯅꯍꯥꯟꯈꯩ ꯑꯣꯛ ꯆꯥꯅꯗꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯆꯥꯅꯔꯝꯃꯅꯤ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯍꯪꯒꯥꯝꯁꯦ ꯃꯀꯥ ꯑꯆꯧ ꯑꯆꯧꯕ ꯄꯦꯔꯦ ꯐꯖ ꯐꯖꯕ ꯃꯌꯥꯝ ꯊꯣꯛꯑꯦꯀꯣ ꯑꯗꯣ ꯑꯩꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯈꯤꯇꯪꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯊꯕꯛ ꯈꯤꯇꯪ ꯆꯤꯟꯕꯗꯒꯤ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪ ꯊꯦꯡꯅ ꯊꯥꯒꯠꯆꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩ ꯃꯊꯪ ꯃꯊꯪ ꯃꯌꯥꯝ ꯊꯥꯒꯠꯆꯔꯒꯦꯀꯣ ꯃꯌꯥꯝ ꯌꯦꯡꯅꯕ ꯔꯦꯗꯤꯗ ꯂꯩꯕꯤꯔꯝꯃꯣ